ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯦ ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯂꯩꯆꯤꯜꯅ ꯏꯀꯨꯞ ꯀꯨꯞꯁꯤꯜꯂꯤ꯫ ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯂꯕꯁꯨ ꯍꯪꯒꯥꯝ ꯃꯅꯥ ꯑꯄꯥꯛꯄ ꯃꯊꯛ ꯑꯗꯨꯗ ꯏꯉꯧ ꯉꯧꯅ ꯂꯤꯛꯂꯥꯅ ꯄꯛꯁꯤꯟꯗꯨꯅ ꯂꯩ꯫ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗꯁꯨ ꯃꯈꯥꯗ ꯇꯥꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯤꯛꯂꯥ ꯈꯔ ꯄꯛꯇꯨꯅ ꯂꯩ꯫ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯟꯗꯅꯤ ꯐꯩꯖꯥꯎ ꯆꯔꯨꯅ ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯃꯁꯨ ꯅꯨꯄꯥ ꯆꯍꯤ 9-10 ꯁꯨꯔꯕ ꯄꯥꯔꯤꯒ ꯃꯩ ꯇꯦꯛꯇꯨꯅ ꯂꯩ꯫ ꯏꯁꯨ ꯄꯤꯔꯛꯎ ꯀꯗꯥꯏ? ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯧ ꯆꯔꯣꯡ ꯈꯔ ꯌꯥꯝ ꯌꯥꯎꯕꯗꯣ ꯀꯗꯥꯏ? ꯄꯥꯔꯤ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯃꯄꯨꯗ ꯄꯤ꯫ ꯁꯦ ꯄꯨꯄꯨ, ꯁꯤ ꯀꯩꯗꯧꯗꯨꯅ ꯄꯨꯄꯨ? ꯃꯩꯗ ꯂꯧꯔꯒꯅꯦ ꯐꯧ ꯀꯕꯣꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯄꯣꯛꯍꯜꯂꯦꯔꯒ ꯆꯥꯗꯧꯔꯤꯕ ꯄꯨꯄꯨꯒ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯆꯥꯔꯝꯈꯤꯔꯣꯏꯗꯣ? ꯄꯨꯄꯨ, ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯆꯥꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯄꯨꯄꯨ ꯀꯕꯣꯛ ꯄꯣꯛꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯣ ꯀꯕꯣꯛ ꯄꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯪꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯔꯨ ꯂꯨꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯀꯨꯕꯣꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯍꯪꯒꯥꯝ ꯃꯅꯥ ꯑꯄꯥꯛꯄ ꯑꯁꯤꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯏꯕꯨꯡꯉꯣꯗ ꯐꯥꯜꯂꯨ, ꯑꯗꯨꯒ ꯊꯣꯡꯁꯤ꯫ ꯉꯔꯥꯡ ꯌꯣꯡꯆꯥꯛ ꯂꯩꯔꯛꯄꯒꯤꯁꯨ ꯂꯩꯔꯝꯈꯤꯅꯤ, ꯃꯗꯨ ꯑꯃ ꯐꯖꯅ ꯁꯤꯡꯖꯨ ꯇꯧ ꯏꯃꯧꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯁꯤꯗꯧꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯍꯥꯎꯕ ꯆꯥꯕꯁꯤꯅ ꯃꯐꯔꯦꯅ ꯍꯩ꯫ ꯆꯠꯂꯨ ꯆꯥꯛ ꯉꯜꯂꯨ꯫ ꯑꯁꯪꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯑꯍꯣ ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯗꯨꯔꯣ ꯉꯁꯤꯗꯤ? ꯍꯔꯥꯎꯏ꯫ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯃꯁꯨ ꯆꯥꯕꯗ ꯇꯧꯏ, ꯅꯄꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯅꯣꯏ ꯅꯄꯨꯅꯁꯨꯁꯦ ꯆꯥꯕ ꯍꯥꯏꯔꯗꯤ ꯑꯍꯥꯎꯕꯇꯅꯤ ꯄꯥꯝꯂꯤꯕꯁꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯣ? ꯑꯍꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏ ꯄꯨꯄꯨꯅ ꯍꯥꯏꯀꯣ ꯄꯨꯄꯨ? ꯍꯥꯏ ꯏꯁꯨꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯍꯥꯎꯇꯕ ꯆꯥꯔꯒ ꯆꯥꯛ ꯆꯪꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯁꯣꯟꯅꯕꯅꯤ꯫ ꯑꯁꯪꯕꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯊꯧ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯥꯎꯕ ꯄꯥꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯁꯪꯕꯤ ꯙꯨꯞ ꯊꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯇꯥꯕ꯭ꯔꯣ ꯇꯥꯊꯧꯕ, ꯍꯧꯒꯠꯄꯤꯔꯣ, ꯊꯦꯡꯂꯦ꯫ ꯄꯥꯕꯨꯡꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯍꯪꯒꯥꯝꯒ ꯊꯣꯡꯉꯨ ꯍꯥꯏꯔꯛꯏ, ꯑꯃꯨꯛꯇ ꯐꯥꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯊꯧꯕ ꯃꯃꯤꯠꯀꯗꯨ ꯈꯪꯁꯤꯡꯁꯤꯡꯗꯒ ꯍꯥꯏꯔꯛꯏ꯫ ꯉꯝꯗ꯭ꯔꯦ, ꯏꯪꯕꯅ ꯊꯛ ꯅꯤꯛꯂꯕ ꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯒꯗꯧꯔꯤꯕ? ꯉꯝꯃꯣꯏ꯫ ꯏꯃꯥꯒ ꯇꯧꯔꯒ ꯏꯟ ꯊꯥꯔꯒ ꯐꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ꯫ ꯅꯠꯇꯦ, ꯉꯥꯎꯕ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯑꯁꯨꯛ ꯏꯪꯂꯕ ꯀꯥꯟꯁꯤꯗ? ꯈꯪꯗꯦ, ꯅꯆꯥꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯁꯨꯅꯦ ꯃꯄꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯆꯥꯗꯧꯔꯕꯅꯤ ꯍꯥꯏꯗꯅꯅꯦ ꯐꯦꯡꯂꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯈꯪꯗꯦ, ꯑꯝꯇ ꯐꯥꯅꯕ ꯇꯧꯕꯤꯔꯨ ꯂꯥꯎ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯈꯤꯒꯦ꯫ ꯑꯁꯪꯕꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯅꯦꯝ ꯏꯕꯦꯝ ꯃꯄꯥꯛꯄꯤꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯧꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯃꯧ, ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯤ? ꯅꯥꯀꯨꯅꯦꯅ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯍꯥꯎꯕ ꯆꯥꯒꯦꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯇꯧꯔꯤꯕꯅꯤꯗꯣ꯫ ꯑꯍꯧ ꯏꯃꯥ, ꯄꯥꯕꯨꯡꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯍꯪꯒꯥꯝ ꯃꯀꯥ ꯈꯔꯒ ꯊꯣꯡꯉꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯃꯁꯨ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯌꯦ ꯏꯃꯥ꯫ ꯑꯩꯅ ꯊꯧꯕꯗꯕꯨꯗꯤ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯄꯥꯛꯄꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯇꯧꯔꯝꯃꯅꯤꯗꯣ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯗꯥꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯣ? ꯆꯥꯅꯤꯡꯂꯒꯅꯦ ꯃꯥ ꯀꯨꯝꯂꯒ ꯍꯦꯛ ꯐꯥꯎ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯆꯥꯅꯤꯡꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯏꯟ ꯊꯥꯔꯒ ꯐꯥꯔꯁꯤꯁꯦ꯫ ꯑꯍꯟꯕꯨ ꯃꯥ ꯇꯔꯣ, ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ꯫ ꯃꯅꯤ ꯃꯃꯧꯗꯨ ꯊꯧꯕ ꯉꯥꯏꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯏꯟ ꯊꯥꯗꯨꯅ ꯑꯣꯏꯅ ꯐꯥꯔꯦ꯫ ꯄꯥꯛꯄꯤꯁꯨ ꯉꯥ ꯂꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯉꯥ ꯀꯟꯅ ꯇꯥꯜꯂꯤ꯫ ꯇꯥꯅ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯣ ꯃꯈꯣꯏ ꯍꯅꯨꯕ, ꯉꯥꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯉꯥ ꯇꯥꯜꯂꯤꯕ ꯑꯁꯤꯁꯨ ꯈꯤꯇ ꯌꯥꯎꯕꯤꯔꯨ ꯂꯥꯎꯋꯣ, ꯈꯣꯡ ꯆꯣꯠꯇꯅ ꯆꯤꯟ ꯆꯣꯠꯀꯦ ꯈꯟꯕꯤꯒꯅꯨ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯣ? ꯁꯞꯇꯥ ꯑꯁꯤ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨ,
ꯐꯩꯖꯥꯎꯁꯨ ꯇꯥꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥꯒ ꯄꯨꯟꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯥꯏ ꯄꯥꯛꯄꯤ ꯀꯔꯤꯅꯣ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦꯅꯦ ꯏꯕꯦꯝꯃ ꯑꯌꯨꯛꯁꯤꯗꯕ ꯆꯠꯂꯣ ꯑꯗ ꯅꯪ ꯂꯩꯔꯕꯗꯤ ꯉꯥꯒ ꯑꯃꯠꯇ ꯂꯛꯂꯔꯣꯏ ꯆꯠꯂꯣ ꯑꯩ ꯇꯥꯟꯒꯦ ꯐꯩꯖꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯊꯣꯏꯕ ꯀꯗꯥꯏ ꯄꯨꯄꯨꯒ ꯉꯥ ꯇꯥꯟꯁꯤ ꯑꯍꯥꯎꯕ ꯆꯥꯅꯕ ꯄꯥꯛꯄꯤ ꯐꯩꯖꯥꯎꯗ ꯐꯩꯅ ꯌꯦꯡꯗꯨꯅ ꯇꯟꯖꯩꯗꯤ ꯑꯩ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯁꯤꯕꯨ ꯄꯨꯈ꯭ꯔꯤꯗ ꯑꯁꯨꯝꯅ ꯉꯥ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩꯗ ꯉꯥ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯣ ꯏꯁꯤꯡꯁꯤꯗ ꯇꯥꯁꯤꯜꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯇꯝꯗꯅ ꯍꯩꯔꯛꯄ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯅꯦ ꯇꯝꯕꯤꯔꯤꯕꯅꯦ ꯑꯩꯒꯤꯁꯦ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯅꯕ ꯇꯝꯕꯤꯔꯤꯕ ꯅꯪꯒꯤꯗꯣ ꯇꯝꯕꯤꯔꯤꯕꯅꯤꯅꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯛꯂꯥꯎꯕꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯅꯤꯈꯛ ꯂꯛꯏ ꯑꯁꯪꯕꯤꯅ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃ ꯄꯥꯕꯨꯡ ꯂꯛꯑꯦ ꯄꯨꯛꯂꯥꯎꯕꯤ ꯑꯅꯤ ꯏꯃꯥꯒ ꯄꯥꯕꯒꯤ ꯏꯁꯧꯗꯣ ꯇꯥꯕꯗ ꯋꯥꯔ ꯃꯥꯜꯂꯦ ꯂꯛꯇꯗꯤ ꯂꯛꯂꯒꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯌꯥꯅ ꯆꯪꯖꯔꯛꯂꯤꯕꯅꯤ ꯄꯥꯛꯄꯤꯅ ꯃꯧ ꯅꯪꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯔꯦ ꯃꯥꯅꯦ ꯏꯃꯥ ꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯂꯥꯏꯅ ꯖꯨꯔꯥ ꯁꯦꯝꯂꯛꯑꯕꯅꯦ ꯉꯥꯗꯣ ꯐꯖꯅ ꯁꯦꯝꯗꯣꯛꯂꯕ ꯃꯇꯨꯡ ꯊꯣꯡꯂꯦ ꯊꯧꯕꯁꯨ ꯊꯕꯛ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯐꯩꯖꯥꯎ ꯃꯥꯁꯨ ꯏꯟꯖꯥꯡ ꯃꯅꯝ ꯑꯗꯨ ꯇꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯑꯩ ꯊꯦꯡꯂꯤ ꯊꯤꯔꯣꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯊꯤꯗꯣꯛꯂꯒ ꯊꯝꯂꯕꯅꯦ ꯃꯣꯏꯗꯥ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯔꯁꯦ ꯅꯆꯥꯅꯨꯄꯥ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯒꯦ ꯌꯥꯏꯗ ꯁꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯒ ꯃꯍꯥꯎ ꯈꯪꯂꯣꯏꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯄꯥꯟꯗ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯃꯍꯥꯎ ꯈꯪꯅ ꯆꯥꯕꯗꯨꯅꯤ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ ꯆꯥꯔꯣ ꯏꯕꯨꯡꯉꯣ ꯄꯥꯕ ꯊꯣꯛꯂꯦ ꯆꯥꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯩꯖꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯧꯕ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯥꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ ꯊꯧꯔꯛꯑꯗꯧꯅꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯑꯍꯥꯎꯕ ꯍꯥꯏꯔꯗꯤꯅꯦ ꯃꯟ ꯌꯨꯡꯂꯐꯥꯎ ꯆꯥꯔꯒꯦꯅ ꯂꯩꯔꯕꯅꯦ ꯄꯤꯖꯧ ꯅꯀꯨꯕꯣꯛꯁꯦ ꯑꯍꯥꯎꯕ ꯈꯔ ꯄꯥꯝꯖꯗꯨꯅ ꯇꯧꯔꯤꯕꯅꯤ ꯆꯥꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯊꯤꯅꯕ ꯇꯧꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯧꯕꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯐꯩꯖꯥꯎ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯅꯔꯛꯂꯤ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯛꯏ ꯄꯥꯔꯤ ꯅꯪ ꯆꯥꯛ ꯀꯅꯥꯒ ꯆꯥꯒꯅꯤ ꯄꯨꯄꯨꯒ ꯆꯥꯒꯗ꯭ꯔꯥ ꯄꯥꯔꯤ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯆꯥꯛ ꯍꯥꯞꯄꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯗ ꯄꯤꯁꯤꯜꯂꯤ ꯁꯦ ꯏꯃꯥ ꯑꯩꯒꯤꯁꯤꯗ ꯇꯣꯠꯄꯤꯌꯣ ꯄꯨꯄꯨꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯥꯒꯦ ꯑꯁꯪꯒꯤ ꯃꯀꯨꯕꯣꯡꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯎꯔꯤ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯇꯣꯠꯁꯤꯟꯗꯨꯅ ꯐꯨꯠ ꯆꯤꯡꯈꯠꯇꯨꯅ ꯀꯌꯥ ꯍꯥꯎꯅ ꯆꯥꯔꯤꯕ ꯑꯗꯣ ꯀꯩꯅꯣ ꯕꯥꯕꯣ ꯐꯨꯟꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯅꯨꯊꯪ ꯑꯁꯤꯗ ꯇꯞꯅ ꯑꯗꯨꯝ ꯆꯥꯎ ꯄꯥꯛꯄꯤꯁꯨ ꯆꯥꯛ ꯍꯨꯛꯅ ꯃꯃꯧꯗ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯂꯥꯎ ꯅꯣꯏ ꯅꯀꯨꯒꯤ ꯍꯧꯅꯕꯤꯅꯤ ꯃꯥꯒꯤꯕꯨꯅꯦ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅꯒ ꯃꯨꯜꯂꯗꯧꯁꯦ ꯃꯉꯥꯏꯔꯦ ꯍꯩ ꯃꯩ ꯄꯥꯛꯄꯤ ꯅꯃꯥꯏ ꯑꯄꯥꯛꯄ ꯑꯗꯨꯗ ꯅꯪ ꯄꯨꯈꯝꯁꯦ ꯎꯞꯁꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤꯀꯣ ꯉꯁꯤ ꯇꯨꯃꯤꯟꯅ ꯆꯥꯎ ꯇꯣ ꯍꯧꯔꯛꯑꯦ ꯃꯥꯏꯗ ꯆꯥꯟꯅꯗꯦꯗ ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯇꯟꯖꯩ ꯄꯥꯔꯤ ꯃꯕꯣꯛꯀ ꯃꯄꯨꯒꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅ ꯃꯃꯥꯗ ꯍꯪꯉꯤ ꯀꯩꯅꯣ ꯏꯃꯥ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯕꯗ ꯈꯟꯅꯩꯁꯦ ꯍꯣ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯁꯦ ꯑꯍꯟ ꯑꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯂꯛꯅꯕꯤ ꯁꯥꯟꯅꯔꯤꯅꯦ ꯑꯣ ꯄꯨꯄꯨ ꯂꯛꯅꯧꯋꯣ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯐꯅꯗꯤ ꯉꯜꯂꯤꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯃꯥꯗꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯖꯤꯛ ꯑꯔꯦꯝꯕ ꯈꯔꯗꯨ ꯉꯧꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯁꯪꯕꯤ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯄꯅꯤ ꯆꯥꯛꯈꯨꯝꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯂꯛꯏ ꯑꯁꯪꯕꯤ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯄꯥꯕꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯐꯩꯖꯥꯎꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯍꯩꯃꯧ ꯈꯪꯉꯤꯅꯦ ꯅꯣꯏꯕꯣ ꯇꯞꯅ ꯂꯥꯎꯅꯦ ꯑꯩꯕꯨ ꯈꯔ ꯆꯥꯒꯜꯂꯦ ꯍꯥꯏꯗꯅ ꯈꯪꯍꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯑꯁꯪꯕꯤ ꯃꯀꯨꯗ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯍꯥꯠꯄꯒꯤ ꯋꯥꯈꯜꯅꯣꯗ ꯄꯥꯕꯨꯡ ꯇꯧꯔꯣ ꯄꯥꯕꯨꯡꯅ ꯊꯣꯛꯄ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯆꯖꯤꯛꯇꯣ ꯉꯧꯗꯨꯅ ꯆꯥꯔꯕꯗꯤ ꯍꯅꯨꯊꯪꯗ ꯍꯛꯆꯥꯡꯗꯣ ꯌꯥꯔꯔꯣꯏ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯉꯟꯅ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯐꯩꯗꯣ ꯍꯩ ꯑꯩ ꯆꯥꯛꯀ ꯆꯥꯔꯣꯏ ꯅꯣꯏ ꯆꯥꯕꯗ ꯌꯥꯝ ꯄꯥꯅꯩ ꯆꯥꯛ ꯑꯉꯧꯕꯁꯤ ꯆꯥꯔꯒ ꯑꯩ ꯀꯔꯥꯏꯗꯅꯣꯃ ꯆꯠꯆꯈ꯭ꯔꯒꯦ ꯏꯁꯨꯗꯤ
ꯏꯁꯨ ꯍꯧꯒꯠꯈ꯭ꯔꯕꯣ? ꯑꯁꯪꯕꯤ ꯄꯥꯈꯠꯅ ꯈꯪꯍꯥꯏ ꯍꯩꯔꯛꯏ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯄꯥꯕꯨꯡ, ꯑꯉꯥꯡꯗ ꯆꯖꯤꯛ ꯄꯤꯖꯕ ꯀꯔꯥꯏꯗꯒꯤ ꯅꯥꯗꯅ ꯇꯣꯛꯀꯅꯤ꯫ ꯀꯔꯥꯏꯗꯒꯤ ꯆꯖꯤꯛꯅꯣꯅꯦ ꯃꯧ? ꯁꯤ ꯃꯩꯊꯛꯇꯅꯤꯅꯦ ꯉꯧꯔꯤꯕ ꯑꯁꯦ꯫ ꯆꯥꯛꯀꯤ ꯆꯥꯛ ꯑꯝꯍꯥꯅꯤ, ꯑꯊꯣꯡꯕ ꯆꯥꯛꯇꯨ ꯏꯪꯗꯍꯜꯂꯒ ꯆꯥꯕꯒꯨꯝꯕꯅꯤ꯫ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯅꯪ ꯑꯗꯨꯝ ꯅꯊꯧ ꯇꯧꯖꯧꯔꯣ꯫ ꯑꯁꯪꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯗꯤꯕꯀꯣ, ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ, ꯀꯔꯥꯏꯗꯒꯤ ꯏꯀꯨꯕꯣꯛꯅꯤꯅ ꯆꯥꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯕ ꯑꯁꯤꯕꯨ꯫ ꯐꯩꯖꯥꯎ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯃꯁꯨ ꯑꯗꯨꯕꯨ꯫ ꯍꯩ ꯄꯥꯔꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯩ? ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯄꯥꯔꯤ? ꯊꯧꯕꯁꯨ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯧ ꯄꯥꯕ, ꯇꯥꯏꯌꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤꯕ ꯑꯗꯨꯕꯣ? ꯑꯌꯤꯡꯕ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯟꯖꯤꯟꯈꯤꯕ ꯇꯥꯔꯦ ꯅꯁꯥꯗꯣ꯫ ꯍꯩ, ꯀꯔꯥꯏꯗꯒꯤ ꯁꯣꯟꯕꯅꯣꯅꯦ? ꯏꯁꯨ ꯍꯧꯗꯣꯔꯛꯎ, ꯆꯥꯛ ꯑꯉꯧꯕ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯁ ꯄꯥꯕ, ꯆꯖꯤꯛꯇꯣ ꯑꯃꯨꯛ ꯆꯥꯁꯟꯗꯧꯔꯕ꯭ꯔꯥ? ꯑꯉꯥꯡ ꯍꯥꯏꯕ ꯑꯁꯤꯗꯤ ꯆꯥꯕ ꯄꯥꯝꯖꯕꯅꯤꯗꯣ꯫ ꯑꯗꯨꯝꯅ ꯃꯄꯨꯅ ꯆꯥꯛ ꯑꯉꯧꯕ ꯆꯥꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯂꯛꯇꯨꯅ ꯃꯄꯥꯅ ꯈꯥꯝꯕꯒ ꯇꯥꯗꯕ ꯃꯈꯩ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯥꯔꯤ ꯅꯪꯍꯧꯔꯣꯏꯗꯧ ꯃꯇꯥꯒꯨꯝꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨ ꯄꯨꯄꯨ, ꯑꯩ ꯍꯧꯒꯠꯂꯦ ꯄꯨꯄꯨ꯫ ꯊꯧꯕ ꯃꯆꯥꯅꯨꯄꯥꯗ꯫ ꯄꯥꯔꯤ, ꯆꯖꯤꯛ ꯆꯥꯁꯟꯕ ꯌꯥꯔꯣꯏ, ꯑꯌꯤꯡꯕ ꯑꯁꯤꯗ ꯄꯥꯕꯒ ꯇꯨꯝꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯔꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ, ꯃꯤ ꯄꯨꯄꯨꯒ ꯆꯥꯛ ꯑꯉꯧꯕ ꯆꯥꯗꯣꯏꯅꯤ꯫ ꯀꯣ ꯄꯨꯄꯨ? ꯃꯥꯅꯤ ꯃꯥꯅꯤ, ꯄꯨꯄꯨꯒ ꯆꯥꯒꯗꯣꯏꯅꯤ꯫ ꯆꯥꯅꯤꯡꯗꯕ ꯃꯣꯏ ꯆꯥꯖꯗꯁꯅꯨ, ꯍꯥ ꯅꯠꯇ꯭ꯔꯅꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯗꯨꯅ ꯃꯄꯨꯒ ꯆꯥꯛ ꯑꯉꯧꯕ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯄꯥꯛꯄꯤꯁꯨ ꯌꯥꯍꯧꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯛꯄꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯍꯩꯃ, ꯃꯣꯏ ꯃꯄꯥꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯐꯨꯗꯕꯁꯤ ꯍꯧꯔꯕꯣꯏꯔꯦꯗꯣ꯫ ꯐꯩꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯍꯩ ꯃꯥꯏꯄꯥꯛꯄꯤ, ꯅꯪ ꯑꯃ ꯆꯩꯔꯣꯏ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯂꯤꯆꯩꯁꯤꯅ ꯁꯥꯟꯊꯔꯛꯇꯅ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ꯫ ꯉꯥꯅꯨ ꯁꯣꯏꯅꯥꯏꯕꯤꯅ ꯈꯣꯡꯕ ꯌꯥꯝꯃꯜꯂꯤ, ꯕꯥꯕ ꯍꯦꯛ ꯂꯥꯎꯔꯗꯅ꯫ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯃꯕꯣꯛꯇ ꯍꯥꯏ, ꯕꯨꯕꯣꯛꯁꯦ ꯀꯥꯄꯤ ꯌꯥꯝ ꯃꯥꯜꯂꯦ꯫ ꯕꯨꯕꯣꯛ, ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯁꯤꯜꯂꯛꯑꯣ꯫ ꯍꯩ ꯄꯥꯔꯤ, ꯅꯣꯏꯅ ꯁꯨꯅꯄꯨ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯎ, ꯑꯩ ꯑꯃꯨꯛ ꯍꯧꯔꯛꯇ꯭ꯔꯕꯁꯨ꯫ ꯑꯉꯥꯎꯕꯁꯦ, ꯆꯥꯖꯧ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ꯫ ꯑꯁꯪꯕꯤ ꯊꯨꯃꯣꯛꯇ ꯀꯣꯕꯤ ꯃꯕꯨꯛ ꯊꯟꯕ 2-3 ꯍꯥꯞꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ, ꯑꯁ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯃꯨꯛ ꯆꯤꯛꯅꯔꯕ꯭ꯔꯣ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ? ꯌꯥꯔꯦ ꯏꯃꯥ, ꯆꯥꯅꯤꯡꯗꯨꯅ ꯇꯧꯖꯔꯤꯅꯤ, ꯇꯣꯛꯑꯣ꯫ ꯏꯃꯥꯁꯨ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯌꯨꯔꯣ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯏꯕꯅꯤ, ꯃꯥꯗꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯅꯤꯡꯕ ꯀꯌꯥ ꯈꯥꯡꯖꯤꯜꯂꯤꯕꯅꯤ ꯍꯛꯆꯥꯡꯒꯤ ꯈꯜꯂꯒ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ, ꯃꯥꯏꯄꯥꯛꯄꯤ, ꯅꯃꯥꯏ ꯑꯄꯥꯛꯄꯗ ꯂꯤꯆꯩꯁꯤꯅ ꯁꯥꯟꯗꯔꯛꯂꯕꯗꯤ ꯃꯃꯤꯗꯤ ꯁꯥꯡꯅ ꯇꯥꯅꯤꯗꯣ꯫ ꯅꯃꯥꯏ ꯄꯛꯁꯦꯞꯅꯕꯗꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏꯔꯗꯤ ꯇꯥꯅꯤꯗꯣ꯫ ꯄꯥꯛꯄꯤ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯑꯒ, ꯀꯔꯤ? ꯃꯤ ꯍꯥꯠꯄꯐꯥꯎ ꯉꯝꯗꯧꯔꯤꯅꯦ ꯆꯥꯕꯒꯤꯗꯃꯛꯇ? ꯀꯤꯔꯦ, ꯑꯩ ꯉꯥꯡꯖꯗꯧꯒꯅꯦ ꯀꯤꯔꯦꯕ ꯑꯩ꯫ ꯉꯝꯗꯧꯔꯤꯕꯅꯤ, ꯉꯥꯡꯉꯛꯀꯅꯨ ꯑꯗꯨꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯩꯖꯥꯎ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯟꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯀꯥꯟꯊꯣꯛꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯩꯐꯨ ꯑꯃ ꯇꯧꯗꯨꯅ ꯃꯩ ꯇꯦꯛꯇꯨꯅ ꯐꯝꯂꯤ꯫ ꯄꯥꯔꯤ ꯐꯩꯖꯥꯎꯅ ꯄꯝꯕꯣꯏ ꯀꯣꯟꯕꯣꯏ ꯇꯧꯗꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯇꯦꯛꯃꯤꯟꯅꯩ꯫ ꯄꯨꯄꯨ, ꯋꯥꯔꯤ ꯂꯤꯕꯤꯌꯣ꯫ ꯏꯁꯨꯕꯨ ꯀꯔꯝꯕ ꯋꯥꯔꯤ ꯇꯥꯅꯤꯡꯒꯦꯅꯦ? ꯃꯕꯣꯛ ꯐꯠꯇꯕꯤꯒꯤ ꯇꯥꯅꯤꯡꯕ꯭ꯔꯥ? ꯀꯩꯒꯤ ꯋꯥꯔꯤ? ꯁꯦꯟꯗ꯭ꯔꯥꯡꯒꯤ ꯋꯥꯔꯤ, ꯍꯥ? ꯄꯨꯄꯨ, ꯃꯕꯣꯛ ꯐꯠꯇꯕꯒꯤ ꯂꯤꯕꯤꯌꯣ꯫ ꯂꯤꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯕꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯕꯣꯛ ꯑꯁꯤꯅ ꯃꯤꯅ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯄꯥꯟꯅꯗꯨꯅ ꯃꯥꯅ ꯃꯨꯜꯂ ꯃꯨꯜꯂꯒ ꯆꯥꯊꯣꯛꯂꯝꯃꯤꯗꯣ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯁꯥ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯆꯥ ꯑꯊꯛ ꯃꯨꯜꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥ ꯐꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯕꯣꯏꯗꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯕꯣꯛ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯐꯪꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯅꯤ ꯏꯁꯨ ꯊꯣꯏꯕ, ꯃꯤꯅ ꯑꯄꯥꯝꯕ ꯆꯥꯕꯗ ꯈꯛ ꯌꯦꯡꯁꯤꯜꯂꯣꯏꯗꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕꯤ ꯄꯥꯛꯄꯤ ꯑꯗꯣ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯗꯨꯅ, ꯍꯅꯨꯕ ꯅꯪ ꯐꯖꯅ ꯍꯧꯔꯦ ꯑꯩꯉꯣꯟꯗ꯫ ꯅꯪ ꯍꯧꯔꯦꯕ꯫ ꯑꯉꯥꯡꯗ ꯀꯅꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯕꯒꯦ ꯍꯥ? ꯐꯩꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ,
ꯃꯣꯏ ꯄꯥꯛꯄꯤ ꯅꯪ ꯂꯨꯝꯂꯒ ꯇꯥꯔꯝꯂꯤꯕ꯭ꯔꯥ ꯍꯟꯗꯦꯅꯦ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯕꯨꯛ ꯁꯦꯞꯄꯤꯒꯤ ꯍꯧꯅꯕꯤꯗꯣ ꯍꯟꯅꯨꯔꯕꯁꯤ ꯐꯥꯎꯕꯗ ꯄꯥꯔꯤ ꯉꯛꯉꯛꯅ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯑꯕꯣ ꯅꯪꯗꯤ ꯄꯨꯄꯨꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯂꯨꯝꯃꯒ ꯇꯥꯔꯤꯔꯣ ꯍꯦ ꯐꯣꯡꯅ ꯑꯗꯨꯝ ꯇꯥꯔꯁꯨ ꯌꯥꯕꯁꯤꯗ ꯍꯩ ꯄꯥꯔꯤ ꯆꯪꯉꯣ ꯅꯪ ꯅꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯆꯪꯉꯛꯑꯣ ꯍꯥꯏꯍꯧꯔꯕꯅꯤ ꯆꯠꯂꯣ ꯅꯄꯨꯁꯦ ꯑꯩ ꯉꯁꯤ ꯋꯥꯔꯛꯀꯦ ꯐꯩꯖꯥꯎ ꯃꯅꯥꯛꯇꯒꯤ ꯂꯤꯆꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏ ꯂꯥꯎ ꯂꯥꯎ ꯅꯃꯥꯏ ꯄꯛꯁꯦꯞꯅꯕ ꯑꯗꯨꯗ ꯀꯟꯊꯒꯦ ꯅꯌꯥꯡꯂꯦꯟ ꯑꯀꯣꯟꯕꯗꯣ ꯇꯤꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯅꯪ ꯉꯁꯤꯗꯤ ꯀꯔꯤꯅꯣꯗ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯅꯁꯤ ꯆꯤꯟꯗ ꯈꯛ ꯍꯥꯏꯅꯁꯤ ꯑꯩ ꯈꯨꯠ ꯌꯥꯎꯁꯤ ꯍꯥꯏꯅꯈꯤꯗꯦꯀꯣ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯕꯁꯨ ꯁꯥꯟꯅꯒꯨꯝꯁꯤ ꯑꯩꯈꯣꯏꯁꯨ ꯅꯣꯞꯇꯦꯀꯣ ꯊꯥꯏꯅ ꯊꯧꯔꯤ ꯆꯤꯡꯅꯕꯤꯗ ꯖꯇ꯭ꯔꯥ ꯑꯣꯏꯔꯛꯂꯤꯕꯅꯤ ꯏꯁ ꯀꯅꯥꯒꯤ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯩꯅꯅꯦ ꯅꯝꯊꯨꯔꯛꯂꯤꯕꯅꯤ ꯅꯪ ꯉꯁꯤ ꯅꯃꯥꯏ ꯄꯥꯛꯊꯦꯡꯅꯈ꯭ꯔꯤꯕ ꯑꯗꯨꯁꯨ ꯅꯇꯤ ꯅꯄꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯤ ꯈꯪꯗꯦ ꯖꯇ꯭ꯔꯥ ꯑꯣꯏꯁꯤꯜꯂꯨꯕꯗꯒꯤ ꯃꯤꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤꯕꯗ ꯅꯃꯥꯏꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯨꯕꯗꯒꯤ ꯁꯦꯞꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯛꯄꯤ ꯃꯃꯥꯏꯗꯒ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯑꯗꯨꯃꯥꯏꯅꯗꯤ ꯃꯤꯕꯨ ꯍꯦꯛꯇ ꯆꯪꯍꯠ ꯍꯠꯅꯒꯨꯝꯁꯤꯗ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤꯕ ꯏꯆꯥ ꯏꯃꯧ ꯃꯃꯥꯡꯗ ꯐꯖꯗꯦꯅ ꯂꯦꯝꯊꯣꯛꯄꯁꯤꯗ ꯐꯩꯖꯥꯎ ꯃꯥꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯑꯁꯪꯕꯤ ꯃꯅꯦꯝꯅ ꯃꯀꯨꯕꯨ ꯆꯥꯛ ꯆꯥꯔꯨꯅꯕ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯝꯅ ꯈꯠꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣ ꯄꯥꯕꯨꯡ ꯏꯃꯥ ꯀꯔꯤꯅꯣ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯈꯠꯅꯕ ꯑꯁꯤꯕꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯑꯁꯦ ꯉꯁꯥꯏꯗꯒꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯏꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯆꯥꯅꯕ ꯇꯧꯕꯤꯔꯨ ꯂꯥꯛꯑꯣ ꯐꯩꯖꯥꯎ ꯃꯃꯧꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯕꯒꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯀꯔꯤ ꯊꯣꯡꯉꯤ ꯄꯥꯛꯄꯤ ꯐꯩꯖꯥꯎꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥ ꯐꯛ ꯊꯣꯡꯉꯦ ꯍꯥꯏꯕꯅꯦ ꯉꯥ ꯐꯛ ꯐꯛ ꯐꯛꯇꯨꯅ ꯍꯦꯛ ꯆꯥꯕꯤꯔꯨꯔꯣ ꯃꯈꯣꯏ ꯄꯥꯕ ꯍꯥ ꯉꯥ ꯐꯛ ꯆꯒꯦꯝ ꯄꯣꯝꯕ ꯄꯣꯝꯕ꯭ꯔꯅꯦ ꯍꯩ ꯍꯩ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯉꯥꯡꯁꯥ ꯂꯥꯛꯑꯣ ꯄꯥꯕ ꯍꯥꯜꯂꯝꯂꯒꯦ ꯍꯩ ꯑꯁꯥꯡꯕꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯊꯥꯖꯤꯟꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯐꯩꯖꯥꯎ ꯇꯥꯊꯣꯠꯀꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯀꯨꯟꯖꯣꯒ ꯇꯧꯗꯨꯅ ꯇꯟ ꯆꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯐꯩꯖꯥꯎꯅ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯕꯒꯦ ꯈꯪꯗꯦꯗ ꯏꯇꯥꯎ ꯆꯤꯜ ꯂꯩꯁꯤ ꯉꯥꯔꯧ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯐꯛ ꯐꯛꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯏ ꯏꯇꯥꯎꯒꯤꯁꯤꯗꯤ ꯑꯩꯒ ꯑꯝꯍꯥ ꯑꯗꯨꯝ ꯑꯣꯏꯔꯤꯗꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯏꯕꯦꯝꯃ ꯇꯥꯊꯣꯠꯀꯤ ꯇꯟꯁꯤ ꯑꯅꯤꯇꯪꯒ ꯍꯥꯞꯄꯤꯔꯛꯎ ꯇꯥꯊꯣꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯟꯗꯨ ꯄꯤ ꯇꯥꯗ ꯍꯣꯏ ꯂꯩꯕꯒꯤꯅꯦ ꯑꯩꯈꯣꯏꯁꯨ ꯀꯣꯝꯅ ꯍꯤꯡꯖꯔꯤꯕꯅꯤ ꯇꯥꯗ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯣꯜꯂꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯄꯨꯟꯅ ꯂꯩꯕꯤꯕꯅ ꯅꯆꯟꯅ ꯀꯣꯝꯅ ꯍꯦꯛꯇ ꯍꯤꯡꯕ ꯉꯝꯂꯤꯕꯅꯦ ꯐꯈ꯭ꯔꯕꯅꯤꯗꯣ ꯇꯥꯗ ꯍꯣꯏꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯍꯥꯏꯕ ꯉꯛꯈ꯭ꯔꯕ ꯇꯥꯊꯣꯠꯅꯤ ꯃꯥꯒꯤ ꯄꯣꯠꯁꯤꯠ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯋꯥꯔꯤ ꯍꯧꯖꯤꯜꯂꯛꯏ ꯀꯔꯥꯏ ꯀꯔꯥꯏꯗꯒꯤꯅꯣ ꯀꯣꯊꯣꯛꯂꯒ ꯐꯩꯖꯥꯎ ꯇꯥꯊꯣꯠꯅ ꯑꯗꯨꯝꯅꯒ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯖꯤꯜꯂꯛꯏ ꯏꯕꯦꯝꯃꯒꯤ ꯇꯟꯁꯤꯅꯒ ꯊꯣꯠꯄꯅꯤ ꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯅꯒ ꯊꯣꯠꯄꯅꯤ ꯇꯥꯊꯣꯠꯇ ꯇꯥꯊꯣꯠꯅꯤ ꯍꯩ ꯇꯟꯗꯣ 10ꯃꯨꯛꯇꯪꯒ ꯌꯣꯝꯃꯨ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯇꯥꯗ ꯏꯁꯨꯗꯤ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯥꯗꯧꯔꯤꯕꯅꯣ ꯐꯩꯖꯥꯎꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯃꯃꯥꯡꯗ ꯌꯥꯝ ꯅꯩꯕ ꯍꯅꯨꯕꯒꯁꯨ ꯁꯥꯔꯛꯏ ꯏꯇꯥꯎ ꯀꯨꯟꯖꯣꯒꯤꯁꯨ ꯈꯔ ꯑꯩꯅ ꯉꯁꯤꯗꯤ ꯂꯩꯒꯦ ꯇꯧꯕꯅꯤꯗ ꯃꯁꯨꯁꯤꯡꯗꯣ ꯃꯥꯁꯨ ꯄꯤꯖꯔꯨꯅꯕ ꯀꯨꯟꯖꯣ 마ꯁꯨ ꯆꯥꯡ ꯇꯥꯗꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦ ꯁꯦꯜ ꯇꯤꯡꯅꯕ ꯊꯕꯛꯅꯤ 이베마 ꯑꯩꯒꯤꯁꯨ ꯇꯟꯗꯨ 10ꯃꯨꯛꯇ ꯌꯣꯝꯃꯛꯎ ꯁꯨꯃꯥꯏꯅ ꯇꯥꯗ ꯍꯣꯏꯅꯕꯨ ꯅꯨꯡꯇꯤꯒꯤ ꯂꯩꯕꯤꯔꯕꯗꯤ ꯀꯌꯥꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯅꯤꯗꯣ ꯐꯩꯖꯥꯎ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏ ꯈꯨꯝꯂꯛꯏ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯇꯥꯊꯣꯠ ꯏꯕꯦꯝꯃ ꯁꯤꯗ ꯅꯠꯇꯦ ꯌꯥꯝꯅ ꯂꯩꯔꯛꯈꯤꯗꯧꯔꯤ ꯄꯣꯠꯅꯤꯗ ꯇꯥꯗ ꯍꯣꯏꯁꯤꯗꯤ ꯃꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯐꯩꯖꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯕꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯇꯟ ꯑꯗꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ ꯀꯌꯥ ꯉꯜꯂꯕꯅꯣ ꯄꯥꯔꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯄꯥꯔꯤꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯛꯄꯤ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯏꯁꯧ ꯇꯧꯔꯛꯏ ꯑꯣ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯌꯥꯍꯧ ꯉꯟꯕ ꯌꯦꯟꯕꯥꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯥꯊꯣꯠꯀꯤ ꯄꯣꯠꯐꯝꯗ ꯇꯟ ꯆꯥꯒ ꯌꯥꯝ ꯆꯥꯕꯤꯔꯨꯔꯤ ꯑꯣꯏꯔꯦ
ꯐꯩꯖꯥꯎ ꯄꯥꯛꯄꯤꯗ ꯌꯦꯡꯗꯨꯅ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯏꯁꯧꯁꯦ ꯑꯃꯨꯛ ꯆꯥꯅꯤꯡꯂꯒꯅ ꯏꯁꯧ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯎꯗꯅ ꯅꯪꯁꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯟ ꯑꯗꯨ ꯄꯤ ꯍꯅꯨꯕꯥ ꯍꯧꯅꯨꯗ ꯅꯪ ꯍꯧꯅꯨꯗ ꯑꯩꯉꯣꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯧꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯏꯕ ꯐꯩꯖꯥꯎ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯩ ꯈꯪꯗꯦ ꯅꯃꯥ ꯅꯃꯥꯏ ꯄꯥꯛꯁꯦꯞꯅꯕꯤ ꯑꯁꯤꯗ ꯍꯪꯉꯨ ꯐꯩꯖꯥꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯄꯥꯛꯄꯤ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯁꯤꯜꯂꯤ ꯍꯣ ꯁꯛ ꯐꯖꯕ ꯍꯩꯊꯤꯕꯣꯡꯖꯥꯎ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯁꯤꯔꯦ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯇꯥꯔꯨꯅꯨꯀꯣ ꯅꯪ ꯑꯃꯁꯨ ꯐꯩꯖꯥꯎ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯥꯡꯂꯤꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ ꯃꯧ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯀꯅꯨ ꯑꯩ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯍꯧ ꯄꯥꯕꯨꯡ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯗꯣꯏꯅꯤ ꯄꯥꯕꯨꯡ ꯐꯩꯖꯥꯎ ꯏꯀꯥꯛ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯍꯥ ꯅꯪꯅ ꯄꯤꯖꯅꯤꯡꯂꯒꯅ ꯈꯔ ꯍꯦꯛ ꯈꯥꯛꯑꯝꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛ ꯈꯔ ꯈꯖꯤꯛ ꯍꯦꯛ ꯆꯥꯁꯟꯈꯤꯒꯦ ꯃꯣꯏꯒꯤ ꯄꯨꯡ 12-13ꯒ ꯉꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯛ ꯍꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯥꯏ ꯆꯥꯛꯉꯜꯂꯨ ꯐꯩꯖꯥꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯪꯕꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯄꯨꯔꯥ ꯌꯥꯕꯤꯅꯤꯅꯦ ꯆꯥꯛ ꯍꯥꯞꯄꯅꯨ ꯍꯥꯏꯔꯝꯃꯒ ꯆꯥꯛ ꯉꯜꯂꯣꯏ ꯑꯉꯛꯄꯅꯤꯀꯣ ꯁꯣꯝꯗ ꯂꯨꯛꯀꯠꯐꯝꯗꯅꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯦ ꯐꯩꯖꯥꯎꯁꯨ ꯆꯥꯕ ꯌꯥꯎꯔꯤ ꯐꯩꯖꯥꯎ ꯅꯣꯛꯃꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯅꯣꯏꯒꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯣ ꯈꯔ ꯍꯥꯞꯄꯝꯃꯨ ꯕꯥꯃꯣꯟ ꯑꯗꯨꯅ ꯐꯩꯖꯥꯎꯒꯤ ꯆꯥꯛꯂꯨꯛꯇ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯨ ꯈꯥꯕꯩ ꯑꯃ ꯍꯥꯞꯄꯤ ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ 이봉 어이야 카베이 맞자 암단가 이야리 시다 하고 너에게 우띠가도 그래 합질러 아다기 nga thongba adaydi khiyara khara habo nakandagi nupa amana dadana sabiri basi ukhakti yamle hanu thangdalamjin chenba soidreko ibungo hakjang tik tik lawi kalingaida chaningba sahawgadabani chahigidi thoina yenguba hongnade charam thaglam khangdanaba thabaknida nupa adusu noktuna tadasidi ahan pa oishingadaba mandebo numidangi matamni phaijau mabuk pik thanba makhai chasiluraga mabuk nungaitre haiduna maning kanna cheli magi nupina isau langduna amangsang mamang aduda sangli manemga makugana isau langna duna tauriba adu taraduna asangbi phamungda tumduna leiriba mapurebada phamung aduda phamtharektuna hairi ta thoba kari noi khoi babung asna tauriba sibo chabada tauraga leire sumaina sum tauramadi yararoi adudagi ima asina isauda tawdogi nangna khara hayo aina hairabadi waraukibasu yai thauba magi nupina nganglibadu taraba matung asumna khumlei khangdreda aisu kari haidom phaniyam nganglabani yade panga thangjinga iromba panga ukabge thongba ngakranga sik haidina paraga dum leiram hayeng lairipakta amangsang munabagi surarina kaukhthabirako soidram morokna morolam pam mapagi manakta tumduna leiriba pari sanariba waridu taraduna asumna hangli baba suraren haise kaida leige thauba masada phagi tori suraren haisiro akoi yana khada aidi nomata su udena duga as hangraponi nang masu kuiraroi uradawni sasu upuga ne pa dana khaga yamsa pari anganga oibaga mamana nganglibadu tasengnamak awaiba manduna harauna khumlei hoi ima chage upuga baraga asangbi masanupada ngange haiduna tawringai maningda manen mai sau tawbudu tari as loijibaro moi mapabo kaidau biruno amangsang manung aduda kang nei saje thangduna pukhigadawrieba as loiro me kang na thangidawre me aibo karibu tawribano khangde makuna amuk manungdagi khumlakpadu tai hey pakshep shepi mai pakpi aigi si changningduna chamlibro amangsang manung asida ibu lamjen chendi sanaba yaribro nangna ngangibadu karino ningtham tha sida karaidagi kangno ba nayang na dudane ni chai isina sandarabadi nang ho ai ngamdre changlani ba ai
ꯑꯗꯨꯝꯅ ꯈꯟꯅꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯍꯥꯏ ꯌꯦꯡꯉꯣꯇꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯊꯧꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯗꯤ ꯄꯥꯔꯤ ꯄꯥꯕꯒ ꯇꯨꯝꯂꯁꯤꯁꯦ ꯈꯠꯅꯒꯦꯔ ꯂꯥꯎꯅꯒꯦꯔ ꯇꯧꯖꯍꯧꯔꯁꯅꯤ ꯇꯨꯝꯃꯨ ꯅꯪꯁꯨ ꯇꯥꯎꯔꯅꯨ ꯑꯁꯪꯕꯤ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯁꯨ ꯇꯨꯝꯅꯕ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯃꯅꯤꯡꯗꯅꯤ ꯐꯩꯖꯥꯎꯁꯨ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯐꯩꯖꯥꯎꯅ ꯍꯦꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦ 이루 양글로 이누티 옥시수 아무것도 야우드레 빡드레바 까리마다 빡드레바세 빡비 사우나 후도나도 빠이두나 마망도 쌀리 안도가 마포레바다 까림나두나 쿰레이 하 까림다 빡드레바 에 아도디 깜다우니야 카라가 무사 실루드라바디 사무 학장아도 소원바나 야라로이니야 파이자우 사우나 리사이 아도 탕가투나 마기 누비부 푸게 하이두나 따나레이 ꯄꯥꯛꯄꯤ ꯍꯦꯛꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯦꯟꯈꯤ ꯅꯪꯗ ꯍꯥꯜꯂꯒꯦ ꯍꯩ ꯄꯛꯁꯦꯞꯅꯕꯤ ꯍꯩ ꯆꯦꯟꯈꯤꯅꯨ ꯂꯩꯔꯝꯃꯣꯕ ꯅꯪ ꯂꯩꯔꯝꯃꯣ ꯅꯪ ꯑꯁꯨꯝꯅ ꯇꯥꯟꯅꯕꯗ ꯐꯩꯖꯥꯎ ꯃꯐꯝ ꯆꯥꯈꯤꯗꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯐꯩꯖꯥꯎ ꯃꯈꯣꯡ ꯈꯔ ꯍꯥꯝꯊꯈꯤꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯨꯁꯤꯟꯈꯤꯕ ꯑꯅꯤꯗꯨꯒ ꯄꯥꯟꯅꯔꯒ ꯑꯅꯥꯕ ꯑꯣꯏꯔꯦ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯃꯧ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯛꯆꯥꯡ ꯑꯁꯤ ꯇꯦꯛꯈꯠꯅꯕ ꯆꯉꯥꯡ ꯑꯗꯨ ꯈꯖꯤꯛꯇ ꯊꯛꯀꯦꯅꯦ ꯍꯦ ꯄꯥꯛꯄꯤ ꯐꯩꯖꯥꯎꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯄꯨꯊꯣꯔꯛꯏ ꯉꯁꯤꯗꯤ ꯄꯥꯛꯄꯤ ꯈꯔ ꯋꯥꯈꯜ ꯇꯥꯕꯒꯨꯝꯅꯁꯨ ꯇꯧꯏ ꯃꯣꯏ ꯃꯄꯥ ꯁꯤ ꯆꯥꯁꯦ ꯈꯔ ꯊꯛꯁꯤ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯤ ꯐꯩꯖꯥꯎ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯄꯥꯛꯄꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯁꯧ ꯇꯧꯔꯛꯏ ꯍꯥꯏ ꯃꯣꯏ ꯄꯥꯛꯄꯤ ꯅꯪ ꯑꯃꯨꯛ ꯊꯣꯔꯛꯂꯕ꯭ꯔꯥ ꯆꯪꯉꯣ ꯆꯠꯂꯣ ꯆꯥꯔꯣꯏ ꯅꯪꯅ ꯄꯨꯊꯣꯔꯛꯄ ꯆꯥꯒ ꯑꯃꯇ ꯊꯛꯑꯣꯏ ꯅꯪꯅꯅꯤ ꯅꯪꯅ ꯑꯩꯅ ꯍꯜꯂꯤꯕ ꯑꯁꯦ ꯅꯪꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯇꯧꯔꯝꯂꯕ ꯄꯥꯛꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯤꯍꯨꯜꯗꯣ ꯑꯃꯨꯛ ꯀꯪꯂꯛꯏ ꯑꯦ ꯀꯔꯤꯅꯣ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯥꯍꯟꯈ꯭ꯔꯕꯒꯦ ꯅꯇꯤꯛ ꯅꯄꯥꯗꯤ ꯆꯥꯗꯅ ꯕꯣꯔꯥ ꯆꯥꯁꯤꯟꯖꯔꯒ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯑꯣꯟꯁꯟꯗꯅꯒ ꯇꯥꯏꯅꯕꯤꯔꯛꯏꯕꯅꯤꯅꯦ ꯑꯣ ꯆꯥꯔꯔꯣꯏꯌꯦ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯗꯣꯛꯀꯦ ꯃꯤꯅ ꯆꯥꯕꯗ ꯑꯁꯨꯛ ꯄꯥꯅꯕ ꯆꯥꯔꯣꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯔꯣꯏ ꯄꯥꯛꯄꯤꯁꯨ ꯍꯟꯗꯦ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯊꯗꯨꯅ ꯍꯔꯦ ꯉꯝꯕꯤꯗꯧꯔꯤꯕꯔꯣ ꯍꯥ 이붕어부 ꯉꯝꯕꯤꯗꯧꯔꯤꯕꯔꯣ ꯐꯩ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯀꯥꯟꯅꯗꯦ ꯆꯥꯁꯦ ꯄꯥꯝꯃꯣꯏ ꯑꯩ ꯑꯗꯨꯝ ꯊꯛꯇꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯑꯗꯨ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯃꯌꯥ ꯑꯗꯨ ꯀꯥꯈꯠꯄꯒ ꯐꯩꯖꯥꯎꯅ ꯁꯥꯎꯅ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯀꯥꯎꯊꯔꯛꯏ ꯄꯥꯛꯄꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯍꯤꯡꯆꯥꯕꯧ ꯃꯁꯤ ꯃꯇꯥ ꯑꯃꯒꯤ ꯍꯟꯅꯨꯕꯅꯤꯅꯦ ꯃꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯗꯧꯔꯤꯌꯦ ꯅꯪ ꯑꯁ ꯑꯌꯣ ꯇꯦ ꯅꯤꯡꯒꯣꯡꯒ ꯂꯣꯏ ꯀꯥꯏꯔꯦ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯍꯦꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯡꯒꯣꯟꯗ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯊꯧꯕ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯀꯔꯤꯅꯣ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄꯥꯛꯄꯤ ꯅꯤꯡꯒꯣꯡꯗꯣ ꯄꯥꯏꯅ ꯍꯥꯏ ꯁꯤ ꯑꯩꯅ ꯂꯥꯡꯅꯤꯡꯗꯨꯅ ꯂꯥꯡꯂꯤꯕ ꯏꯁꯧꯔꯥ ꯐꯠꯇꯤꯌꯦ ꯅꯄꯥ ꯑꯁꯤ ꯌꯥꯝ ꯐꯠꯇꯦ ꯍꯅꯨ ꯊꯪꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩ ꯑꯣꯠꯄꯁꯦ ꯀꯌꯥꯝ ꯑꯣꯠꯂꯤ ꯍꯩ ꯊꯧꯕ ꯅꯃꯥꯁꯦ ꯄꯨꯊꯣꯛꯈꯣ ꯀꯔꯥꯏꯗꯅꯣ ꯊꯥꯗꯣꯛꯈꯣ ꯑꯩ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯣꯏꯔꯅꯤꯃ ꯄꯥꯛꯄꯤ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯑꯁꯪꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦꯕ ꯏꯃꯥ ꯈꯨꯝꯃꯨꯔꯅꯨ ꯇꯣ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯊꯤꯔꯛꯑꯒꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯎꯅꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯐꯩꯖꯥꯎ ꯅꯥꯍꯦ ꯍꯦꯗꯨꯅ ꯈꯨꯝꯂꯛꯏ ꯆꯥꯛꯇꯣ ꯑꯩꯒꯤ ꯊꯤꯔꯨꯔꯅꯨ ꯃꯧ ꯑꯩ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕꯅꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯧꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯄꯥꯕ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯆꯥꯒꯟꯈ꯭ꯔꯕ ꯄꯥꯕꯅ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯀꯅꯥꯅ ꯊꯥꯖꯕꯤꯗꯣꯏꯅꯣ ꯌꯦꯡꯗ ꯌꯦꯡꯉꯣ ꯍꯦ ꯑꯩꯅ ꯈꯔ ꯆꯥꯕ ꯑꯁꯤꯗ ꯅꯣꯏ ꯌꯥꯝꯅ ꯁꯥꯎꯅꯔꯦꯅꯦ ꯍꯦꯟꯒꯦ ꯉꯁꯤꯗꯒꯤ ꯆꯔꯥ ꯍꯦꯟꯒꯦꯕ ꯄꯥꯔꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯨꯄꯨ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡ ꯁꯣꯟꯖꯤꯜꯂꯅꯤ ꯀꯟꯁꯨ ꯀꯜꯂꯔꯣꯏ ꯍꯥꯏꯗꯨꯗꯤ ꯄꯨꯄꯨꯅ ꯐꯩꯖꯥꯎ ꯃꯁꯨ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯄꯨꯄꯨꯒꯤ ꯁꯨꯁꯨ ꯄꯨꯄꯨ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏ ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ ꯄꯥꯕꯒ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯄꯥꯛꯄꯤꯒ ꯈꯠꯅꯗꯨꯅ
ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯈꯤꯇꯪ ꯉꯥꯡꯕꯗ ꯃꯄꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯁꯟꯗꯨꯅ ꯆꯔꯥ ꯍꯦꯜꯂꯛꯄ ꯑꯁꯤ ꯈꯔ ꯇꯣꯏꯔꯦ꯫ ꯃꯁꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯀꯟꯗ꯭ꯔꯦ, ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯉꯁꯤꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯤ ꯃꯁꯨ ꯅꯨꯄꯥ ꯄꯥꯔꯤꯒ꯫ ꯄꯨꯄꯨ ꯅꯥꯕ ꯐꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯌꯨꯀꯣ꯫ ꯂꯤꯗꯣꯏꯅꯤ ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ꯫ ꯑꯁꯪꯕꯤ ꯊꯣꯛꯂꯛꯇꯨꯅ ꯃꯀꯨꯗ ꯍꯪꯉꯤ꯫ ꯄꯥꯕꯣ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯐꯩꯖꯥꯎ ꯃꯃꯧꯗ ꯌꯦꯡꯗꯨꯅ꯫ ꯈꯪꯗꯦ ꯃꯧ, ꯊꯣꯡꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡ꯫ ꯏꯀꯨ ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯄꯥꯛꯄꯤꯁꯨ ꯊꯣꯛꯂꯛꯇꯨꯅ꯫ ꯀꯔꯤꯅꯣ, ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯇꯦꯛꯈꯠꯄ ꯌꯥꯕ ꯈꯔ ꯆꯥꯁꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯐꯩꯖꯥꯎ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯍꯛꯆꯥꯡꯅꯕꯨ ꯁꯣꯟꯖꯤꯜꯂꯛꯑꯕ ꯀꯔꯤꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯛ ꯄꯪꯆꯥ ꯆꯥꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯏꯄꯥꯛꯄꯤ꯫ ꯄꯥꯛꯄꯤ ꯃꯆꯤꯟꯗ ꯉꯥꯡꯖꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ꯫ ꯃꯧ, ꯀꯔꯤꯅꯣ, ꯇꯣꯔꯕꯣꯠꯂ ꯀꯔꯤꯅꯣ, ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯨ, ꯈꯔ ꯇꯦꯛꯈꯠꯅꯕ꯫ ꯊꯧꯕꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯉꯥ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯍꯥꯏ꯫ ꯕꯥꯕꯥ, ꯉꯁꯤꯗꯤ ꯅꯆꯥꯅ ꯄꯥꯕꯒꯤꯅꯤ ꯍꯥꯏꯗꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯑꯕꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯗ ꯐꯖꯅ ꯊꯣꯡꯍꯜꯂꯒ ꯆꯥꯁꯤ ꯄꯥꯕ꯫ ꯊꯧꯕ, ꯄꯥꯕ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯏꯁꯨ ꯆꯥꯅꯕ ꯑꯣꯏꯅ ꯇꯧꯕꯤꯗꯨꯅ ꯊꯝꯃꯨ꯫ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯀꯔꯤꯅꯣ ꯄꯥꯕ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯗꯧꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯆꯥꯒꯟꯈ꯭ꯔꯕ ꯄꯥꯕꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯁꯦ ꯍꯣꯔꯦꯟꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯍꯣꯔꯦꯟ ꯅꯪ ꯑꯃꯨꯛꯇꯅꯦ ꯀꯧꯔꯨꯆꯣ꯫ ꯅꯄꯥꯕꯨꯡꯁꯦ ꯑꯩꯒ ꯈꯔ ꯈꯠꯅꯖꯔꯝꯕ ꯑꯗꯨꯁꯨ ꯈꯠꯅꯕ ꯐꯪꯗ꯭ꯔꯦ꯫ ꯐꯩꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯩꯅ ꯌꯦꯡꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯩ ꯃꯥꯏꯄꯥꯛꯄꯤ, ꯅꯪ ꯑꯩꯒꯤ ꯂꯤꯆꯩ ꯀꯥꯎꯗ꯭ꯔꯤ꯫ ꯀꯔꯤꯅꯣꯗ, ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯁꯣꯟꯕꯅꯤ, ꯈꯠꯅꯁꯤ ꯀꯥꯏꯅ ꯍꯥꯏꯖꯈꯤꯗꯦꯀꯣ꯫ ꯑꯁꯪꯕꯤꯅ ꯅꯣꯛꯇꯨꯅ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯤꯗꯤꯕ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯐꯩꯖꯥꯎ ꯍꯥꯟꯅꯒꯨꯝ ꯃꯁꯥꯗꯨ ꯈꯤꯡꯈꯥꯡ ꯂꯥꯎꯗ꯭ꯔꯦ꯫ ꯁꯣꯟꯕ ꯍꯥꯏꯕꯕꯨ ꯐꯅ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ, ꯐꯃꯨꯡꯗꯒꯤ ꯍꯦꯟꯗ꯭ꯔꯦ꯫ ꯅꯣꯏ ꯄꯦꯟꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯝꯕ ꯃꯁꯥꯗꯨ ꯁꯔꯨ ꯄꯣꯂꯥꯡꯗ ꯎꯟꯁꯥ ꯈꯔ ꯌꯥꯇꯥꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯦ꯫ ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯑꯗꯨ ꯐꯤ ꯑꯃꯣꯟꯕ ꯑꯃꯅ ꯎꯏꯗꯨꯅ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯁꯪꯕꯤ ꯆꯪꯂꯛꯇꯨꯅ꯫ ꯄꯥꯕꯣ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯐꯩꯖꯥꯎ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯩ ꯃꯧ, ꯌꯦꯔꯨꯝ ꯊꯣꯡ꯫ ꯄꯥꯕ ꯌꯦꯔꯨꯝ ꯃꯃꯨꯠꯇꯨ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯃꯍꯤ ꯅꯪꯅ ꯊꯣꯡ, ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯨ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯑꯁ, ꯏꯃꯥ, ꯎꯏꯔꯕ꯭ꯔꯣ? ꯄꯥꯛꯄꯤ ꯏꯈꯪ ꯈꯪꯅ ꯈꯨꯝꯂꯛꯏ꯫ ꯎꯏꯗꯦꯗ, ꯎꯏꯗꯦ꯫ ꯉꯁꯤꯗꯤ ꯊꯧꯕꯁꯨ ꯑꯁꯪꯕꯤꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯗꯨꯅ ꯆꯠꯇ꯭ꯔꯦ꯫ ꯑꯁꯪꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯀꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯌꯥꯝ ꯄꯤꯖꯅꯤꯡꯅ ꯊꯣꯡꯕꯅꯔꯥ ꯏꯟꯁꯥꯡ ꯑꯗꯨ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯅꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ, ꯍꯦꯛ ꯎꯕꯗ ꯆꯥꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯞ ꯊꯣꯡꯕꯅꯤ꯫ ꯄꯥꯕꯣ, ꯆꯥꯛ ꯄꯨꯔꯛꯑꯦ, ꯆꯥꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯁꯤ ꯆꯥꯔꯕꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯊꯨꯅ ꯀꯜꯂꯗꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯆꯥꯅꯤꯡꯕ ꯀꯅꯥꯒꯤ ꯄꯥꯟ ꯏꯔꯣꯝꯕ, ꯆꯒꯦꯝꯄꯣꯝꯕ, ꯎꯇꯤ ꯂꯣꯏꯅꯃꯛ꯫ ꯏꯃꯥ, ꯆꯥꯛꯁꯦ ꯏꯃꯥꯅ ꯏꯟꯒꯗ꯭ꯔꯥ? ꯑꯩ ꯑꯗꯨꯝ ꯏꯜꯂꯣꯔꯦ ꯏꯃꯥ꯫ ꯐꯩꯖꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯉꯁꯤꯗꯤ ꯏꯃꯧꯅ ꯏꯟꯕ ꯆꯥꯒꯦ꯫ ꯌꯦꯔꯨꯝ ꯃꯃꯨꯠꯇꯨ ꯍꯥꯞꯄꯣ, ꯈꯔ ꯌꯥꯝꯅ꯫ ꯑꯁꯪꯕꯤ ꯍꯔꯥꯎꯅ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯏꯟꯕ ꯍꯧꯏ꯫ ꯄꯥꯛꯄꯤꯁꯨ ꯃꯈꯣꯡ ꯍꯥꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯃꯀꯨꯗ ꯆꯥꯛꯇꯨ ꯈꯔ ꯏꯟꯕ ꯍꯧꯏ꯫ ꯄꯥꯕꯣ, ꯆꯥꯛꯁꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ꯫ ꯄꯥꯕꯨꯡꯅ ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯄꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯎꯈ꯭ꯔꯦ, ꯏꯃꯧꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ꯫ ꯁꯦ ꯄꯥꯕꯨꯡ, ꯈꯔꯒ ꯏꯜꯂꯛꯈꯤꯒꯦ꯫ ꯐꯩꯖꯥꯎ ꯃꯈꯨꯠ ꯑꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯃꯁꯥꯗꯨ ꯈꯔ ꯂꯦꯡꯕ ꯑꯣꯠꯄ ꯇꯧꯔꯛꯏ꯫ ꯁꯨꯝ ꯇꯨꯝꯖꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯋꯥꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯆꯥꯛ ꯑꯗꯨ ꯏꯟꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯐꯩꯖꯥꯎ ꯃꯆꯤꯟꯗ ꯅꯥꯁꯣꯟꯅꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯄꯥꯈꯠꯅ ꯃꯒꯨꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯀꯧꯏ꯫ ꯄꯥꯕꯣꯡ! ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯟꯗꯣ ꯍꯧꯅ ꯍꯦꯛꯇ ꯂꯥꯎꯗꯨꯅ ꯀꯞꯂꯛꯏ꯫ ꯄꯥꯕꯣꯡ! ꯅꯃꯧꯅ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ?
ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯄꯥꯛꯄꯤ ꯑꯃꯗꯤ ꯊꯧꯕ ꯄꯥꯔꯤ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯃꯄꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯈꯪꯗꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯣꯏ ꯊꯧꯕꯒ ꯄꯥꯛꯄꯤꯒꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯄꯥꯛꯄꯤꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯅꯅꯥꯏꯅꯕꯤꯅ ꯈꯔ ꯉꯥꯡꯖꯩ ꯍꯥꯏꯗꯨꯅ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯑꯁꯪꯕꯤꯅ ꯄꯥꯕꯨꯡ ꯅꯃꯧꯅ ꯊꯣꯡꯕ ꯌꯦꯔꯨꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤꯅ ꯂꯣꯏꯅ ꯆꯥꯔꯝꯗ꯭ꯔꯤꯕ ꯍꯧꯒꯠꯂꯣ ꯄꯥꯕꯨꯡ ꯍꯧꯒꯠꯂꯣ ꯊꯧꯕꯅ ꯄꯥꯕ ꯅꯆꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯆꯥꯒꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛ ꯆꯠꯂꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯄꯥꯔꯤ ꯄꯨꯄꯨꯁꯤ ꯍꯧꯗꯣꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ ꯄꯥꯔꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯄꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ ꯀꯞꯄꯤ ꯄꯨꯄꯨ ꯄꯨꯄꯨ ꯅꯪ ꯍꯧꯒꯠꯂꯣ ꯑꯩꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤ ꯇꯨꯝꯃꯤꯅꯣ ꯄꯨꯄꯨ ꯄꯨꯄꯨ ꯆꯥꯛ ꯑꯉꯧꯕ ꯄꯤꯖꯋꯣ ꯄꯨꯄꯨ ꯍꯧꯒꯠꯂꯣ ꯄꯨꯄꯨ ꯈꯠꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯎꯅꯤꯡꯂꯕꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯥꯎꯗꯣꯛ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯉꯥꯡꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯃꯥꯒꯤ ꯃꯇꯝꯅꯕꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯀꯅꯥꯅꯁꯨ ꯈꯥꯝꯂꯨꯕ ꯐꯥꯔꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯐꯩꯖꯥꯎꯗꯤ ꯆꯠꯈ꯭ꯔꯦ ꯈ꯭ꯋꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯕ ꯑꯁꯤꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯄꯦꯜꯍꯜꯂꯤ ꯃꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯉꯁꯤ ꯍꯌꯦꯡ ꯁꯤꯒꯅꯤ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯅꯔꯤ ꯄꯨꯟꯁꯤꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯑꯁꯤꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯦꯟꯖꯩꯗꯣ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯄꯤꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯏꯟꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯕꯤꯌꯨ